Bomb defuse tꯧꯕꯗ ꯍꯧꯔꯒ prisoners-sing ngak seliba guard amadi wangna karakliba ithat ipom asi mayoknaba aduga volcano manungda changba masi miyamsi malemda khwai sathiba thabaksingni launai hingbada sel changi achumbani adubu sel masana maromdom lakpra hariga demuk natte aduna hingnavgidamak karigumba thabak amadi ekoi loina tawribani miyoi kharana laina iwawadana sel tali mazdagi pura tayonavda khara amadi thawai khubakta haptuna sel talibani matau asum tawduna ngasigi video asida malemasda khwai sathi khanava thabak khara amadi makhoi gi salary gi maramda ekoi punna khangminasi adugo wahang amatanga hangjage viewers sing di hingnavgi damak kari karamba thabak tawbage madusu thambiram wargi matamda bomb diffuser asi maru adubo masi dangerous oib khaknatana khwaidi matha saba thabak amani asoiba amana nang amadi akoibida leiriba miyoi pumnamakki thawai mangdoribani khulai paibala lobusingna fit tawsinduna thamlamba bomb sing adubo diffuse tawba habasi bomb diffuser singi mathawni adubu makhoigi mathawsi ayambana langi matamdana heli karigumba kanda diffuse tawba soikibdai bomb pokharakpa yauribani matang asda makhoina seliba shoot asina bomb pokharakpadagi kanba ngamgani khallagadi madu aranbani shoot asigi mathau asi bomb na panbadagi haksang adubu inai tadanaba design tawbani masigi tayonabda bomb adugi safu kallaba wave adubudi adum mayukna dawribani masina ikoigi lungs asi pokhai hanbo ithui amadi haksang manungi oiba kayat kiabu tamthina sokhan bangamlibani bomb diffuser suit asina bullet fawba ngakthokpa ngamde Manipuri yauna leiba kharada suit asi sizinade haive masigi maramdi suit asi $20,000 muki mamal oi INR da lakh 19 muk oribani aduna lairib lebak singna masda mityeng changlamde adubu marup sing interesting oriba amana chawkhatlaba leibak singda bomb diffuser singi annual salary asi charapna $56,000 muk oi masi Indian rupee da harigadi 40 lakh muk oribani makhoina tawriba thabak asimakti yamna singthaningaini mamal asi chanai khanbra comment ta haibiram cricket pamba myoising yam nungaiba pawni 2026 Premier League hokre abdi somsu khangbiramlani adunu 1xbet harba platform asi myoi kyana amde ai samuksu yauna follow tawzari mazda domino le season aduna sel yamna sutan bi adugo IPL gi oina team masna kudul khrasu sem saduna thamle mazda sel gi mana amde Apple phone su yauri masina su loitri ihan han boina anoba myoising gi oina deposit mari makta bonus legani adugo hauji hauji lising 100 hen bage bonus piri masi fongnavgi damak piriba lingas da sangbiro amadi manakia thoibi malemgi khwai tamthiba amadi hek ubda kiba fawwa miyoi singa matam ayamba loina duna leiba haibasi araiba thabak amadi natte prisoner sama muke chawrapna guard tara muk ngak selanduna thame masimakti masingdi yam khenaribani prisoner singna nanthokuna chengadabgi thawong kya amadi karigumba kanda senthokhibasu yauribani senthokraba prisoner sing asi mathau amoina fangdrifau thiba taribani 2013 chahi is the prisoner guard oiba makoi yankhai gu humdoi prisoner sing na hatoki angaubo myam asi ngak senavgi damak chahi da prisoner guard amana $50,000 fang masi urabasu makoi gi thabak asi jail da leibide heli haina fau makoi na phongdoki prisoner sing ngak selingai makoi su jail manung da leiraboi khalli working hour loiraba matung matamadu khaktada jail dai thorokpagum fawli haina guard sing na phongdokpa leki guard sing ase yamba matam dai yamna dark oiba metal amade concrete na semba room sing dile aduga makoi gi akoi bitana mi kya haluraba ubuda kiba fawba prisoners kya amasu leirifani aduga prisoners sing ase so makoi na tawzaruba tamthiraba maral adugi damak punsi chuppa jail da leibagi fadop takraba miyoi ngaktani adum so muktang bapna sagat biyo masigi thabak asi nungaini khanbra 2012 sahi is the punna wind turbine dagi taduna technician humfugumdoi sikhirame turbine sing asi karigumba kanda mai horpe yawi 2013 chahi is the wind turbine is the mai horaki amadi mazda technician ani mathakta panduna leiba takhe mazdagi makhoi animak rescue team na helicopter da laktri fawba ngaiduna leiba takhe thenglabasu thengna rescue team yoksilaki adubu thorakliba maikhum yamasna maram oraga rescue tawba ngamhalamde
Mato asumna wind turbine may chakpasi mamangdasu kiyarak thokpa laiki. Adubo, masigi laibak thiba thodok asida mioi ani asigi thawaisu mangkhiram. Wind turbine technician sing asi chahida $56,000 muk fangi. Adubu thabak asna risk oribgi chang asiga yengluragadi mamal asi chanai lobi yati. Paglaba samudragi mayai maktada tawdoriba job asi malemda khwai shathiba thabak singi manungda challe. Masda samudragi kalaba nonglai nungsit lakpa thoklagadi oil rig asi akibgi saklonda nom haiba hore. Aduga karigumba samudragi ithat chawna safu kanna lakpa matamdadi oil rig asida leiba mioi sing fawba samudra manungda paithokhiba faw yauribani. Oil rigger job asigi working hour asi 16 hours ni. Masda tumbasu ningthina fanglamde. America khaktada oil rig job asibu tawba mioi chamagi yankhai hena sahigi si haina fongdokni. Makoina yamba siribasi oil rig asida maihaulan pok amadi pukhairapagi matamda oigalle. Oil rig workers singi average salary asi sahigi $50,000 mukoi. Bodyguard asi yengbada nungairamdau malagasu tasingnamkidi quite dangerous oiba job amani. Self defense amadi ningthina well trained toba mathau tai. Offensive amadi defensive driving skills leiba tai. Aduga celebrity bodyguard singi oina crazy fans kyabo ngakpa amadi thatpa taribani. Politicians singi bodyguard singde life attempt torpagi thodok kya mayukna dauribani. Khwai maru oiribasi karigumba once nangna XYZ amagi bodyguard oinavgidamak sign tawkragadi numit adudagi hona nangna sagi safety adu nahaki boss adugidamak kathokhrabani. Job asda lairingai matamdadi nongmai maru palabasu adongi thawai mangnabasu madu nangidi nathau amu oikrabani. Bodyguard sing asi sahida $65,000 muk fangi. Volcanologist asina prok sauringai matamaduda fawba volcanologist sing asina research sate. Karigumbadana volcano asigi mathak thangba akiba fanglaba mafam singda chatpa tari. Masdauriba picture asi ingbiu. Volcanologist asigi ming David A. Johnston kawi. Mafam masda mahakna research tawraduna halaklaba pung muki matungda mahaki research tawfam madumaktada volcano eruption oraki. Masi Mount St. Helens to oikiba thodokni. Chahiyamgi matung David ki marup ama mamingna Harry Glicken. Marksu jump manaba thodok asi mayuknaki. Mahakna Japan gi Mount Unzen study tawringai yamna chawba volcano cloud thoraktuna mahaki thawai mangkhirami. Volcanologist singi salary asi chawrapna chahigi $100,000 muk fangi. Malemasda leribo ocean sing asi safe oi haibadi kanana so hairo maramdi mai sing haibasi pangal thoklaba yadaba amakak oibanani. Aduna samudrada job tawba haibasi ngasisu malemda khwai kinaba thabak ama adum oiribani. Samudragi akanba nonglai nungsit laktuna ithat ipong kanna horokpa matam adudasu jahaz asi stable oiribra oiramdragana chang manana chalhannaba honaba haibasi jahaz adugi captain gi mathoni. Maramdi chawraba jahaz asina chang manaraktaba haibasi khudong thiba kya thorok tawribani. Masda jahaz asigi chen isingda tashinkhiba amadi jahaz asi tekhibgi oithokpa kya amasu leiribani. Masitas natna jahaz aduda tongliba mioi amadi mal chang pumnamak asi asoi angam yauduna puba haibasi mahaki daitani. Pirates ki threat amadi karigumba khudong thiba tanka kyadasu captain gi warepna aroiba oigani. Samna haribada jahaz ki captain amu oiba haibasi mahaki kokta daita lising kya thangatuna chatli haibani. Ship captain amagi salary se chahige $90,000 muk fangi. Matakta haikriba job sing asida marup singna khwai tamthi khanba job adu karambo oibage comment ta haibiramu.